Right? Hello everyone. Live streaming sida chanbirageba pumnamakku sanamjanuna taramna cheri mayamni ha kari atai tausena na hajarakani. Welcome. ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯋꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯀꯨꯝꯍꯩ ꯍꯥꯏꯅ ꯂꯧꯖꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯤꯉꯣꯜꯁꯤꯡꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯑꯗꯨꯒꯨꯝꯂꯕ ꯀꯨꯝꯍꯩ ꯑꯗꯨ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯠꯇ ꯄꯥꯡꯊꯣꯛꯈꯤꯗ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯃꯥ ꯏꯕꯦꯟ ꯑꯃꯗꯤ ꯏꯆꯦ ꯏꯆꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯗꯤ ꯗꯤꯋꯥꯂꯤ ꯄꯥꯡꯊꯣꯛꯇꯕ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯒꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯏꯁꯨ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯟꯗꯛ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯕ ꯇꯥꯔꯒꯁꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯜꯂꯛꯄ ꯆꯍꯤꯗꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯑꯃꯠꯇ ꯑꯋꯥ ꯑꯅꯥ ꯂꯩꯇꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯒ ꯃꯆꯤꯟ ꯃꯧꯄꯥꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯣ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯥꯛꯇꯨꯅ ꯑꯆꯦꯠꯄ ꯃꯔꯤ ꯊꯝꯗꯨꯅ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯍꯔꯥꯎ ꯇꯌꯥꯝꯕ ꯑꯗꯨꯒꯨꯝꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯆꯪꯕꯤꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯄꯥꯊꯣꯛꯆꯔꯛꯀꯦ ꯎꯖꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯂꯨꯋꯥꯡꯆ ꯃꯩꯇꯩ ꯀꯦꯔꯦꯂꯥꯛꯄ ꯅꯥꯏꯆꯣꯝ ꯍꯥꯏꯆꯦ ꯍꯜꯂꯣ ꯐꯤꯂꯤꯁꯇꯥ ꯃꯥꯏꯕꯝ ꯍꯥꯏ ꯍꯜꯂꯣ ꯅ꯭ꯌꯨꯇꯟ ꯂꯨꯋꯥꯡꯆ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯕꯒꯦ ꯉꯁꯤꯗꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯃꯌꯥꯝꯗꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯕꯒꯦ ꯅꯨꯡꯉꯥꯏꯕꯤꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯒ ꯃꯌꯥꯝꯅ ꯏꯇꯠ ꯇꯠꯇꯅ ꯍꯪꯕꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯁꯤꯖꯟꯁꯦ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗꯣꯏꯔꯥ ꯀꯩꯃꯤꯁꯦ ꯂꯣꯏꯔꯗꯣꯏꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯍꯪ ꯍꯪꯕꯤꯔꯛꯑꯦ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯉꯁꯤ ꯂꯥꯏꯚ ꯆꯥꯠꯁꯤꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯤꯖꯔꯝꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯁꯤꯖꯟ 4 ꯍꯟꯗꯛ ꯍꯥꯞꯆꯔꯛꯀꯗꯧꯔꯤꯕ ꯁꯤꯖꯟ 4 ꯍꯧꯖꯤꯛ ꯍꯧꯖꯤक ꯍꯥꯞꯄꯤꯕꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯏꯄꯤꯁꯣꯠ 20ꯁꯤꯗ ꯂꯥꯁ ꯏꯄꯤꯁꯣꯠ ꯑꯣꯏꯅꯕꯒꯤ ꯑꯩꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗ ꯈꯤꯇꯪ ꯐꯔꯛ ꯇꯥꯕꯗꯒꯤ ꯁꯤꯖꯟ 4ꯒꯤ ꯂꯥꯁ ꯏꯄꯤꯁꯣꯠꯁꯦ ꯍꯌꯦꯡ ꯍꯥꯞꯆꯔꯛꯀꯗꯧꯔꯤꯕ ꯏꯄꯤꯁꯣꯠ 21ꯁꯤꯗ ꯂꯥꯁ ꯏꯄꯤꯁꯣꯠ ꯑꯣꯏꯔꯒꯅꯤ 20ꯐꯥꯎ 20ꯗ ꯂꯥꯁ ꯑꯣꯏꯔꯝꯒꯅꯤꯅ ꯇꯧꯕꯗꯣ 21 ꯐꯥꯎ ꯑꯣꯏꯒꯗꯧꯔꯦ ꯍꯌꯦꯡ ꯂꯥꯁ ꯏꯄꯤꯁꯣꯠ ꯍꯥꯞꯄꯛꯑꯅꯤ ꯑꯗꯨꯒ ꯁꯤꯖꯟ 4ꯒꯤ ꯑꯣꯏꯔꯗꯤ ꯏꯄꯤꯁꯣꯠ 21ꯁꯤꯗ ꯂꯥꯁ ꯑꯣꯏꯔꯅꯤ ꯑꯗꯨꯕꯨ ꯀꯩꯃꯤ ꯁꯤꯖꯟ 4ꯁꯤ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯅꯤ ꯍꯥꯏꯕꯗꯨꯗꯤ ꯂꯩꯖꯗꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯏꯈ꯭ꯔꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯀꯩꯃꯤ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯩꯖꯔꯒꯅꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯩꯃꯤꯁꯨ ꯑꯗꯨꯃꯛ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯊꯝꯖꯒꯦ ꯀꯩꯃꯤꯗꯤ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯑꯅꯧꯕ ꯁꯤꯖꯟ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯃꯈꯜ ꯀꯌꯥꯒꯤ ꯀꯩꯃꯤ ꯋꯥꯔꯤ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯈꯣꯏ ꯈꯪꯅ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯀꯩꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯖꯩ ꯑꯗꯨꯅ ꯁꯤꯖꯟ ꯃꯈꯥ ꯇꯥꯔꯛꯄꯁꯨ ꯑꯗꯨꯝ ꯄꯨꯖꯔꯛꯈꯤꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯔꯛꯇ ꯀꯩꯃꯤ ꯉꯥꯛꯇ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯍꯥꯞꯄ ꯅꯠꯇꯕ ꯍꯧꯖꯤꯛ ꯒꯦꯞ ꯁꯤꯖꯟ ꯃꯊꯪ ꯁꯤꯖꯟ ꯂꯥꯛꯄꯒꯤ ꯂꯩꯔꯤꯕ ꯒꯦꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯄꯨꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯖꯔꯛꯀꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯝꯃꯣ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯍꯥꯞꯆꯈ꯭ꯔꯤꯕ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯧꯕꯤꯂꯥꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯈꯛ ꯍꯧꯖꯤꯛ ꯁꯦꯝꯖꯔꯤ ꯁꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯎꯍꯟꯖꯔꯛꯂꯒꯦ ꯍꯧꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ
ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯅꯧꯍꯧꯅꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯑꯣꯏꯕ ꯄꯨꯋꯥꯔꯤꯁꯦ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯑꯗꯨꯒ ꯁꯥꯎꯟ ꯑꯣꯀꯦ ꯍꯥꯏꯐꯦꯠ ꯁꯦꯝꯃꯛꯀꯦꯀꯣ ꯁꯥꯎꯟ ꯇꯥꯗꯕ ꯏꯕꯥꯅꯤꯁꯦ ꯍꯜꯂꯣ ꯇꯥꯔꯕ꯭ꯔꯥ ꯁꯥꯎꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯁꯥꯎꯟ ꯐꯖꯅ ꯑꯗꯨꯝ ꯇꯥꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯣꯏ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯔꯝꯃꯣ ꯀꯩꯒꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯆꯦ ꯈꯪꯂꯤꯕ꯭ꯔꯥ ꯊꯣꯏꯕꯤꯁꯅꯥ ꯈꯪꯉꯤ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕ ꯅꯨꯡꯉꯥꯏꯔꯤꯌꯦ ꯁꯥꯎꯟ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯃꯌꯥꯝ ꯁꯥꯎꯟꯗꯨꯔ ꯀꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨꯝ ꯐꯖꯅ ꯑꯩ ꯁꯦꯡꯅ ꯇꯥꯕ꯭ꯔꯥ खरा तपे साउंड यारब्रा मैम तपिब्रा ताबदी ताई मणिपुर नेट यागदबा कयम वाटलिगे सिगी वाहंगसिमकने अखोइगी साइडतगिसु अदुमक हंगगा लाक्चरिबा अखोइ नेट यादबसिना मरम ओइरगा अखोइदसु प्रॉब्लम कया अमा थोए अखोइगी पुपु टीवी चलाइबसे 100% अमदी पूरा 100% जे नेट जगी इंटरनेट तगी चलाइबने हाइबमक याय अदुबो हौजिक था तरुक हेंजलकले अखोइने इंटरनेट थिंजलकलिसे सिना मरम ओइरगा अखोइदा अवाब कया अमदी अदुम मायोक्नरी नोंग ताब्रा याम सौई होय नोंगसु ताई चे खोंगाम थाबगी वारी मखा हापिरगलरुद्र चे खोंगाम थाबगी वारीसु मखा अदुम लाक्चगिनी तोंगान तोंगान बखोगी वारीगी ओइबा कंगलेरोगी ओइबा वारी कया अमा लेप्तन दुम हापचरखिगे खोंगाम थाबसु मखा अदुम आइबिरमो सोइदना लाखिगनी थारओ ngairi hoi ngaibiramo soidana thajarake Keimi se hayeng tare Keimi episode 21 hayeng hapcharaklage aduga season 4 gi oinadi hayeng hapakadoriba episode 21 sina last episode oiragani myam aduga matung tarapada anoba season ama mukuduna lakjage myam aduma ngaibiramo
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯂꯩꯖꯔꯛꯑꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯨꯄꯨ ꯐꯣꯛ ꯇꯦꯜ ꯑꯅ ꯂꯩꯔꯝꯕꯗꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯅ ꯑꯩꯈꯣꯏꯅ ꯑꯣꯟꯊꯣꯔꯛꯂꯤꯕ ꯁꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯑꯗꯨꯝ ꯊꯝꯖꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟꯗꯣ ꯁꯛꯁꯦꯁ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯕꯃꯛ ꯌꯥꯔꯦ 99% ꯑꯗꯨꯝ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯂꯩꯔꯦ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯅꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯣꯏꯅ ꯑꯞꯒ꯭ꯔꯦꯗ ꯇꯧꯕ ꯉꯝꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯖꯩ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯆꯥꯡ ꯑꯩꯈꯣꯏꯅ ꯌꯧꯕ ꯉꯝꯖꯔꯛꯂꯤꯕꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯍꯟꯗꯛꯀꯤ ꯂꯥꯁ ꯋꯤꯛ ꯅꯠꯇ꯭ꯔꯒꯅ ꯅꯦꯛꯁ ꯌꯔꯗ ꯑꯩꯈꯣꯏꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯃꯈꯛ IS TVꯗ ꯊꯥꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯔꯝꯕ ꯆꯦꯅꯦꯜꯗ ꯍꯥꯞꯀꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯨꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯗꯤ ꯃꯌꯥꯝ ꯐꯣꯟꯗ ꯌꯦꯡꯉꯤꯁꯦ ꯅꯠꯇꯕ ꯇꯤꯚꯤꯗ ꯌꯦꯡꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯁꯣꯏꯗꯅ ꯄꯤꯖꯔꯒꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯒ ꯑꯉꯥꯡ ꯑꯍꯜ ꯂꯃꯟ ꯄꯨꯟꯅ ꯌꯨꯝꯗ ꯐꯝꯃꯤꯟꯅꯔꯒ ꯌꯦꯡꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯕ ꯑꯗꯨꯒ ꯏꯗꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯗ ꯃꯦꯁꯦꯖ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯑꯗꯨꯒ ꯏꯟꯇꯔꯇꯦꯟ ꯇꯧꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯇꯤꯚꯤꯗ ꯌꯦꯡꯕ ꯐꯪꯖꯔꯒꯅꯤ ꯁꯤꯃꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯦ ꯌꯧꯍꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯏꯕꯤꯔꯝꯃꯣ ꯑꯩ ꯀꯩꯅꯧꯗꯒꯤꯅꯦ ꯀꯩꯃꯤꯒꯤ ꯅꯦꯛꯁ ꯑꯦꯄꯤꯁꯣꯗ ꯍꯌꯦꯡ ꯍꯥꯞꯄꯛꯀꯗꯣꯏꯅꯦ ꯉꯥꯏꯕꯤꯔꯝꯃꯣ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯂꯥꯛꯄ ꯑꯗꯨꯕꯨ ꯅꯦꯠ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯌꯦꯡꯕ ꯐꯪꯖꯗꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯗꯨꯒꯨꯝꯕ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯋꯥꯏ-ꯐꯥꯏ ꯄꯨꯁꯜꯂꯒ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯉꯤꯕꯁꯤꯡꯅꯁꯨ ꯍꯥꯟꯅꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛ ꯍꯦꯟꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯅꯕ ꯂꯣꯏꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛ ꯂꯣꯏꯅ ꯌꯦꯡꯕꯤꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠ ꯊꯥ 6ꯃꯨꯛ ꯊꯤꯡꯖꯤꯜꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝꯅ ꯊꯣꯛꯑꯦ ꯑꯗꯨꯕꯨ ꯑꯋꯥꯕ ꯀꯌꯥ ꯑꯃꯗꯤ ꯃꯥꯌꯣꯛꯅꯖꯔꯤ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯃꯛ ꯀꯩꯅꯤ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯂꯦꯞꯇꯅꯕ ꯑꯗꯨꯝ ꯍꯥꯞꯆꯔꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯍꯦꯟꯅ ꯍꯥꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯍꯌꯦꯡꯅ ꯑꯦꯄꯤꯁꯣꯗ ꯀꯩꯅꯤ ꯂꯣꯏꯔꯗ꯭ꯔꯥ ꯍꯣꯏ ꯁꯤꯖꯟ 4ꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄ ꯁꯤꯖꯟꯁꯨ ꯑꯗꯨꯝ ꯄꯨꯊꯣꯔꯛꯈꯤꯅꯤ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯋꯥꯏ-ꯐꯥꯏꯕꯨꯗꯤ ꯑꯅꯝꯕꯅ ꯄꯨꯁꯟꯅꯔꯦ ꯑꯗꯨꯕꯨ ꯋꯥꯏ-ꯐꯥꯏ ꯄꯨꯁꯟꯕꯁꯦ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯖꯒꯥ ꯈꯔꯗꯤ ꯑꯗꯨꯝ ꯂꯩ ꯕꯖꯥꯔ ꯃꯌꯣꯜꯗ ꯀꯩꯗ ꯋꯥꯏ-ꯐꯥꯏ ꯄꯨꯁꯟꯕ ꯅꯨꯡꯉꯥꯏꯔꯒꯁꯨ ꯈꯤꯇꯪ ꯅꯥꯇꯩ ꯆꯥꯗꯕ ꯃꯐꯝꯗꯤ ꯑꯗꯨꯃꯛ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁ ꯑꯗꯨꯒ ꯂꯤꯁꯅꯔ ꯃꯁꯤꯡ ꯌꯥꯝꯅꯁꯨ ꯍꯟꯊꯔꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯍꯦꯟꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯕꯒꯤꯔ ꯀꯩꯃꯤꯗꯅ ꯍꯦꯟꯅ ꯂꯨꯞꯁꯟꯈꯤꯕꯒꯤꯔ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯇꯥꯛꯆꯈꯤꯕ ꯏꯄꯨ ꯈꯣꯡꯅꯥꯡ ꯊꯥꯕꯒꯤ ꯋꯥꯔꯤꯒꯗꯣ ꯃꯌꯥꯝ ꯏꯄꯥꯝ ꯄꯥꯝꯕꯤꯗꯕꯗꯧꯅ ꯎꯖꯩ ꯑꯗꯨ ꯇꯧꯕꯤꯒꯅꯨ ꯑꯗꯨꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯅꯤ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯁꯦ ꯈꯪꯗꯕꯃꯛ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯛꯂꯤꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯝ ꯃꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯁꯤꯃꯁꯨ ꯑꯗꯨꯝ ꯊꯝꯖꯒꯦ ꯀꯩꯃꯤ ꯍꯦꯟꯅ ꯄꯥꯝꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯀꯩꯃꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯨꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯛꯂꯤꯕ ꯀꯩꯃꯤ ꯈꯛꯇ ꯅꯠꯇꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ
ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯇꯤꯖꯔꯒ ꯄꯨꯟꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯒꯅ ꯄꯨꯟꯁꯤꯜꯂꯛꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯆꯔ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯋꯥꯔꯤ ꯀꯌꯥ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯝ ꯂꯤꯖꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯣ ꯋꯥꯔꯤꯗꯨꯒꯤꯁꯨ ꯇꯣꯉꯥꯟꯕ ꯃꯍꯥꯎ ꯑꯃꯗꯤ ꯑꯗꯨم ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯄꯪꯂꯤꯗ ꯂꯤꯁꯟꯕ ꯋꯥꯔꯤꯁꯨ ꯑꯣꯏꯖꯗꯦ ꯑꯩꯈꯣꯏꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯁꯨ ꯋꯥꯔꯤꯁꯦ ꯃꯦꯁꯦꯖ ꯄꯤꯕ ꯌꯥꯕ ꯃꯌꯥꯝꯗ ꯀꯔꯤꯅꯣꯃꯗꯤ ꯀꯥꯟꯅꯔꯦꯅ ꯈꯜꯂꯒ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯍꯥꯞꯆꯕꯅꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯁ꯭ꯇꯣꯔꯤ ꯇꯦꯂꯤꯡ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝ ꯑꯗꯨꯃꯛ ꯇꯥꯕꯤꯌꯨ ꯑꯗꯨ ꯋꯥꯏꯐꯥꯏ ꯁꯝꯂꯒ ꯄꯩꯁꯥ ꯌꯥꯝ ꯇꯥꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯈꯪꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯜꯂꯛꯑꯒ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯕ ꯄꯨꯟꯁꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯃꯤꯟꯅꯔꯛꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯁꯣꯔ ꯈꯣꯏꯔꯝꯁꯤ ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯗꯤꯋꯥꯂꯤ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯑꯣꯏꯕꯗꯤ ꯅꯤꯉꯣꯜꯁꯤꯡꯅ ꯌꯥꯝ ꯋꯥꯅ ꯉꯥꯏꯖꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯄꯥꯡꯊꯣꯛꯇꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯁꯣꯟꯊꯍꯧꯔꯒꯗꯕ ꯃꯃꯤꯡ ꯂꯩꯍꯧꯔꯒꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯊꯣꯛꯂꯤꯕꯁꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕ ꯑꯣꯏꯔꯁꯅꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯁꯥꯟꯇꯤ ꯂꯩꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯑꯣꯏꯃꯤꯟꯅꯁꯤ ꯑꯩꯅ ꯃꯁꯖꯤꯠ ꯋꯥꯡ ꯃꯌꯥꯝ ꯂꯧꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒ ꯃꯔꯤ ꯂꯩꯅꯕ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯕꯧꯕꯤꯂꯥꯒꯤ ꯃꯇꯥꯡꯗ ꯀꯟꯅ ꯁꯦꯝꯖꯔꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯎꯍꯟꯖꯔꯛꯀꯦ ꯋꯥꯔꯤ ꯑꯁꯤꯕꯨꯁꯨ ꯉꯥꯏꯕꯤꯔꯝꯃꯨ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯑꯣꯖꯥ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤꯁꯤ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯥꯞꯄꯛꯀꯗꯕ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯕꯤꯔꯝꯃꯣ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ